ꯈꯣꯡꯖꯣꯝꯗꯒꯤ ꯐꯥꯔꯛꯄ ꯉꯥꯅꯤ ꯁꯤꯗꯤ ꯉꯥ ꯊꯣꯡꯒꯦ ꯃꯌꯥꯝ ꯉꯥ ꯊꯣꯡꯕꯗ ꯆꯪꯒꯗꯕ ꯃꯌꯥꯟꯈꯩ ꯁꯤꯗ ꯂꯣꯏ ꯂꯩꯔꯦ ꯆꯅꯝ ꯇꯤꯜꯍꯧ ꯃꯔꯣꯏ ꯅꯄꯥꯛꯄꯤ ꯃꯔꯥ ꯈꯥꯃꯦꯟ ꯑꯁꯤꯟꯕ ꯋꯥ ꯐꯗꯤꯒꯣꯝ ꯊꯣꯡꯕ ꯍꯧꯔꯁꯦ nga thongbase hena haoge di masagi thokjaraiba mahise fajana kanganbiyo bahana ado aidi hathu thongbanina kanganba ngaiba ngamdre adum hape do sisu tum hawe do hena hawbe aita di asi masagi thokjaraiba mahise fajana kanganbiba insang loiramdai da emergency call am lakshandana loigo number ngam haudre si mathang sida sawanba gi loirakanda khoina sok topsan biro aduga phadigom chaisan biro aduga loire harani